ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨꯅ ꯉꯁꯤꯁꯨ ꯅꯍꯧꯅꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯔꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛꯁꯨ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯤꯈꯤꯕꯅꯤ ꯆꯩꯅ ꯏꯔꯤꯛ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯈꯪꯗꯨꯅ ꯂꯩꯔꯕꯤ ꯃꯥꯒꯤ ꯃꯇꯥ ꯆꯥꯅꯖꯕꯤ ꯊꯦꯝꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯀꯥꯎꯕ ꯇꯝꯂꯒꯦ ꯍꯥꯏꯔꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯔꯕ꯭ꯔꯥ? ꯏꯔꯤꯛ ꯇꯞꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯊꯦꯝꯕꯤ, ꯑꯩꯕꯨ ꯍꯧꯈꯤꯕ ꯀꯌꯥꯗꯨꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯁꯤꯔꯥ? ꯑꯩꯅ ꯐꯅ ꯀꯥꯎꯒꯤ ꯍꯣꯠꯅꯔꯕꯁꯨ ꯑꯩ ꯉꯝꯗꯦ꯫ ꯑꯩ ꯊꯧꯗꯣꯛꯁꯤꯡꯗꯣ ꯉꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯊꯦꯝꯕꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯎꯊꯣꯛꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯀꯥꯎꯊꯣꯛꯂꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯠꯅꯩ꯫ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯤ? ꯅꯨꯄꯤꯅꯤ, ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯕꯨ ꯀꯤꯗꯨꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯃꯈꯣꯏꯕꯨ ꯀꯤꯗꯨꯅ ꯆꯦꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯃꯟ ꯈꯨꯝꯂꯨꯆꯣ꯫ ꯅꯪꯉꯣꯟꯗ ꯐꯪꯈꯤꯕ ꯆꯩꯅ ꯑꯗꯨꯃꯛ ꯃꯈꯣꯏꯗ ꯐꯪꯍꯜꯂꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯍꯧꯈꯤꯕ ꯀꯌꯥꯕꯨ ꯀꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯇꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯊꯤꯗꯨꯅ ꯆꯠꯂꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯀꯥꯎꯊꯣꯛꯂꯣ꯫ ꯊꯦꯝꯕꯤ, ꯅꯪ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯪꯕꯗꯤ꯫ ꯅꯪ ꯂꯩꯔꯝꯕꯅ ꯉꯁꯤ ꯑꯩꯅ ꯂꯩꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯅꯍꯥꯟ ꯃꯤꯀꯨꯞꯇꯨꯗ ꯊꯥꯗꯣꯛꯂꯝꯕ ꯌꯥꯔꯦ꯫ ꯑꯁ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯔꯣꯝꯗ ꯁꯨꯝ ꯆꯠꯈꯤꯗꯧꯔꯤ꯫ ꯑꯗꯨꯅ ꯇꯣꯛꯑꯁꯤ ꯂꯥꯎ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯉꯁꯤꯗꯤ ꯏꯄꯨꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯎꯅꯕ ꯆꯠꯈꯤ꯫ ꯑꯗꯨꯅ ꯀꯨꯁꯤ ꯇꯧꯔꯁꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯏꯔꯤꯛꯀꯤ ꯃꯈꯨꯠꯇꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯥꯔꯤꯗꯨ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯄꯥꯕꯨꯡꯅ ꯀꯧꯍꯧꯏ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ, ꯌꯥꯊꯪ ꯇꯧ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯑꯔꯨꯕ ꯋꯥ ꯂꯩꯕꯅꯣ ꯈꯪꯗꯦ꯫ ꯃꯩꯔꯥꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯠꯁꯤ꯫ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯨꯔꯦ? ꯀꯥꯟꯅꯩ, ꯂꯥꯎ ꯀꯩꯊꯦꯜꯗ ꯀꯣꯏꯔꯨꯁꯤ ꯉꯁꯤꯗꯤ꯫ ꯃꯗꯨꯒꯤ ꯂꯋꯥꯏ ꯇꯥꯡꯕ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥꯔꯦꯝ ꯃꯌꯥꯝꯗꯣ ꯀꯣꯟꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯅꯤꯡꯂꯕ ꯀꯥꯟꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯣꯏꯅ ꯇꯥꯕ ꯆꯠꯂꯨꯁꯤ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯁꯨ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯎꯅꯍꯧꯒꯦ꯫ ꯀꯣꯅꯨꯡꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯀꯩꯁꯨꯝꯁꯪ ꯃꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯁꯤꯗ ꯑꯣꯛꯇꯣꯏꯕ ꯀꯣꯅꯨꯡ ꯑꯅ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡ ꯐꯪꯂꯤꯁꯤꯅꯤ꯫ ꯑꯃꯨꯛꯇꯪ ꯂꯩꯍꯜꯂꯒ ꯈꯪꯗꯧꯅꯤ ꯃꯊꯤ ꯆꯤꯠꯅꯤ ꯈꯪꯗ꯭ꯔꯤ꯫ ꯀꯩꯅꯣ ꯅꯪ ꯆꯤꯠꯄ ꯌꯥꯎꯔꯕ ꯍꯥꯏꯁꯦ? ꯑꯁ ꯅꯪꯁꯨ ꯑꯗꯨꯕꯨ ꯋꯥꯍꯪꯅꯤ ꯀꯥꯏꯅ ꯄꯥꯜꯂꯤꯕ ꯀꯣꯛꯇꯣ ꯈꯤꯇꯁꯨ ꯈꯜꯂꯨ ꯀꯩꯗꯧ? ꯁꯨꯝ ꯋꯥꯍꯩꯒꯤ ꯋꯥꯅꯤ꯫ ꯑꯣ, ꯑꯃꯝꯕ ꯀꯥꯅꯨꯡꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯂꯦꯞꯂꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯟꯗꯨꯒꯤ ꯃꯔꯛꯇ ꯌꯦꯡꯕꯗ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥꯗꯨ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯁꯥꯡꯗꯨꯅ ꯈꯪꯍꯧꯗꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛꯇꯨ ꯊꯕꯠ ꯀꯛꯈꯤꯕ ꯑꯗꯨꯛ ꯊꯨꯅ ꯑꯣꯏꯈꯤꯕ ꯑꯀꯤꯕ ꯐꯪꯂꯝ ꯃꯁꯛꯇꯨꯅ ꯍꯛꯆꯥꯡꯒ ꯀꯣꯛꯀ ꯇꯣꯈꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨꯒꯤ ꯅꯥꯀꯜꯗ ꯀꯤꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯈ꯭ꯔꯕꯗꯨꯕꯨ ꯇꯔꯥꯏꯅ ꯍꯦꯛꯇ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯛꯈꯪꯗꯕꯗꯨꯅ ꯉꯝꯈ꯭ꯔꯕ? ꯏꯌꯥ ꯂꯥꯛꯆꯩꯗ! ꯇꯨꯃꯤꯟ ꯈꯨꯔꯨ ꯈꯨꯗꯛ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯤꯅ ꯈꯣꯟꯖꯦꯜꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯈꯪꯗꯕꯅ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯋꯥꯅ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛꯄꯨ ꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯅ ꯊꯝꯂꯝꯗꯕꯁꯤꯅꯁꯨ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯗꯨꯁꯨ ꯀꯔꯝꯅ ꯀꯝꯗꯧꯅꯅꯣ ꯁꯛꯈꯪꯗꯕ ꯃꯤꯁꯛꯇꯨꯅ ꯂꯣꯟꯅ ꯄꯥꯎꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯖꯍꯧꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯃꯤꯁꯛꯇꯨꯒꯤ ꯃꯤ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯏ꯫ ꯃꯔꯝꯗꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯅꯗꯦ꯫ ꯃꯤꯁꯛꯇꯨ ꯊꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯊꯤꯕꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯇꯞꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯝꯗꯨꯅ ꯁꯍꯨꯝ ꯅꯥꯏꯅ ꯊꯣꯛꯈꯤ꯫ ꯌꯦꯡꯂꯁꯤ꯫
ꯃꯩꯔꯥꯕ ꯑꯃꯗꯤ ꯄꯥꯔꯤ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜꯗꯨ ꯌꯧꯔꯛꯂꯦ. ꯄꯥꯔꯤꯅ, ꯅꯠꯇꯦ, ꯅꯪꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯥꯡꯂꯨꯔꯤꯗꯨꯅ ꯀꯥꯏꯗꯅꯣ? ꯅꯪ ꯁꯤ ꯃꯩꯕꯣ ꯆꯤꯃꯥꯡ ꯃꯥꯡꯕꯣꯏ ꯍꯦꯛ ꯇꯧꯔꯗꯅ. ꯃꯩꯔꯥꯕ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯍꯩ ꯑꯣꯏꯅ, ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤ, ꯑꯗꯨꯅꯔ ꯀꯩꯅꯣ ꯈꯪꯗꯦ, ꯄꯨꯛꯁꯤ ꯌꯥꯔꯛꯇ꯭ꯔꯤ. ꯃꯥꯡꯂꯨꯔꯤꯕ ꯄꯣꯠꯐꯝꯁꯦ ꯑꯁꯤ ꯆꯪꯂꯒ ꯀꯔꯤ ꯌꯥꯎꯒꯦ ꯌꯦꯡꯁꯤꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡꯗꯨ ꯊꯨꯅ ꯌꯥꯡꯅ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯆꯠꯈꯤ. ꯄꯥꯔꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ. ꯑꯗꯨꯕꯨ ꯄꯥꯔꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ. ꯃꯩꯔꯥꯕ ꯃꯥꯅ ꯍꯥꯊꯨ ꯆꯠꯄꯗ ꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯣꯡ ꯈꯣꯡꯌꯥ ꯑꯣꯏꯔꯞꯅ ꯈꯨꯗꯤ ꯊꯤꯗꯨꯅ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯍꯦꯛ ꯇꯨꯁꯤꯟꯈꯤ. ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯂꯒ ꯁꯠ ꯍꯥꯏꯗꯣꯛꯈꯤ. ꯀꯩꯅꯣ, ꯑꯩꯗꯤ ꯂꯥꯏ ꯅꯠꯇꯦ ꯃꯤꯅꯤ. ꯈꯨꯔꯨꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯈꯨꯔꯨꯝꯃꯛꯏꯁꯤꯕꯣ. ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯒꯤ ꯑꯩꯉꯣꯟꯗ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯅꯣ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯨꯔꯨꯝꯃꯁꯨ ꯀꯥꯟꯅꯔꯣꯏꯌꯦ. ꯑꯩꯗꯤ ꯃꯤꯅꯤ, ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯇꯒꯠ ꯇꯦꯛꯏꯕꯤ. ꯋꯥꯍꯩꯗꯨ ꯄꯥꯔꯤꯗꯤ ꯊꯤꯡꯖꯤꯟꯕ ꯉꯝꯗ ꯐꯥꯛ ꯅꯣꯡꯊꯣꯔꯛꯂꯦ. ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯃꯥꯗꯤ ꯇꯨꯁꯤꯟꯕꯒꯤ ꯈꯔꯒ ꯏꯀꯥꯏꯗꯨꯅꯒ ꯂꯩꯔꯤ. ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯅ ꯏꯀꯥꯏꯕꯗꯨ ꯑꯁꯥꯎꯕꯗꯨ ꯑꯣꯟꯈꯤꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯅꯨꯄꯤꯗꯨ ꯆꯥꯗꯧꯈꯩ ꯌꯦꯡꯂꯒ, ꯏꯇꯨ ꯀꯥꯏꯅꯔꯦ, ꯑꯗꯨ ꯄꯤꯌꯨꯅꯅꯤꯕ. ꯏꯔꯤꯛ ꯏꯉꯛ ꯉꯛꯅ, ꯑꯦ, ꯅꯪꯗꯤ ꯌꯥꯝ ꯀꯥꯛꯏꯅ, ꯃꯤꯅ ꯆꯨꯝꯅ ꯁꯨꯝ ꯂꯛꯅꯕꯁꯤꯗ. ꯑꯩꯒꯤꯗꯨ ꯄꯤꯌꯨ. ꯄꯥꯔꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯏꯔꯤꯛꯁꯨ ꯍꯟꯗꯛꯇꯤ ꯌꯥꯝ ꯀꯥꯛꯅ, ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯂꯩꯁꯥꯕꯤꯒꯤ ꯈꯣꯡꯌꯥꯗ ꯇꯨꯗꯨꯅ ꯈꯨꯔꯨꯝꯂꯛꯏꯗꯨꯗꯤ. ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕꯤꯗꯦ. ꯅꯇꯨꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯅꯪꯁꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯃꯤꯁꯛ ꯀꯥꯏꯗꯨꯅꯤꯅꯦ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ, ꯁꯛꯇꯥꯗꯨꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯤꯒꯦ? ꯑꯗꯣ ꯏꯆꯦ ꯋꯥ ꯍꯥꯏꯒꯦꯁꯦ, ꯑꯩꯗꯤꯅꯦ ꯂꯥꯏ ꯅꯠꯇꯦ, ꯂꯩꯁꯥꯕꯤꯅꯤ. ꯑꯗꯨꯅ ꯅꯪꯅ ꯈꯨꯔꯝꯂꯤꯗꯣ ꯑꯣꯟꯅꯔꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯒꯦ, ꯅꯪꯒꯤ ꯅꯇꯨꯗꯣ ꯍꯟꯖꯤꯟꯅꯕ ꯑꯣꯏꯖꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕꯤ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯤꯠꯃꯥꯡꯗꯨꯗ ꯆꯠꯈꯤ. ꯊꯦꯝꯕꯤ ꯃꯥꯁꯨ ꯏꯔꯤꯛꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯍꯦꯛ ꯄꯥꯏꯔꯛꯄꯒ ꯄꯥꯔꯤꯕꯨ ꯎꯔꯛꯂꯗꯨꯅ, ꯏꯕꯣꯡ, ꯑꯣꯏꯔꯔꯣꯏ, ꯉꯁꯤꯒꯤꯗꯤ ꯑꯃꯁꯦ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ, ꯆꯠꯂꯦ, ꯌꯥꯔꯔꯣꯏ. ꯃꯩꯔꯥꯕ ꯃꯇꯧꯗꯨ ꯎꯁꯤꯠꯃꯟꯗꯦ ꯇꯥꯟꯅꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯅꯨꯄꯤꯗꯨꯒ ꯈꯠꯅꯅꯤꯡꯕ ꯄꯣꯠꯅꯤ. ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯈꯨꯇꯨꯝꯗꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤ. ꯄꯥꯔꯤꯗꯨ ꯊꯦꯝꯕꯤꯒꯤ ꯋꯥꯗꯨꯗꯤ ꯊꯣꯏꯅꯕꯨ ꯈꯟꯗ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯩꯔꯥꯕꯕꯨ ꯇꯔꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ, ꯂꯥꯏꯍꯣꯔꯤ ꯍꯥꯏꯗꯨ ꯑꯁꯤ ꯁꯣꯏꯅ ꯑꯣꯏꯕ ꯇꯥꯏ. ꯃꯩꯔꯥꯕꯕꯨ ꯉꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ, ꯂꯥꯏꯔꯣꯏꯗꯧ. ꯍꯧꯈꯤ ꯃꯇꯝ ꯃꯥꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ. ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯊꯦꯝꯕꯤ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯑꯃ ꯇꯝꯂꯛꯏ. ꯏꯄꯨꯗꯣ ꯃꯥꯒꯤ ꯊꯕꯛꯇꯣ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯊꯪꯅꯕ ꯂꯩꯕꯥꯛꯇꯨꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯛꯄ ꯇꯥꯔꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯏ. ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ. ꯑꯗꯨꯕꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯀꯨꯏꯔꯛꯀꯗꯕ ꯃꯥꯜꯂꯤ. ꯀꯅꯥꯅ ꯍꯥꯏꯔꯛꯄ ꯄꯥꯎꯅꯣ? ꯉꯁꯥꯏ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯒ ꯏꯄꯨꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤꯡꯗꯣ ꯇꯝꯂꯝꯕꯅꯤ. ꯐꯔꯦ, ꯏꯄꯨꯅ ꯏꯄꯨ ꯑꯣꯏꯈ꯭ꯔꯦ. ꯑꯗꯣ ꯅꯪ ꯑꯩꯗꯤ ꯆꯥꯁꯤ ꯆꯥꯊꯣꯛꯑꯁꯤ. ꯂꯣꯏꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯕꯅꯤꯅ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯁꯤ, ꯊꯣꯡꯅꯥꯎ ꯆꯤꯟ ꯂꯣꯟꯁꯤꯟꯗꯨꯅ. ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯆꯥꯊꯣꯛꯂꯦ. ꯂꯣꯏꯔꯕꯗ ꯊꯕꯛꯁꯤꯡꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯅꯈ꯭ꯔꯦ. ꯑꯗꯨꯕꯨ ꯏꯔꯤꯛ ꯉꯁꯤꯁꯨ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯪꯂꯥꯟꯗꯨꯗ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯀꯨꯏꯅ ꯇꯨꯝꯊꯕ ꯉꯝꯍꯟꯗ꯭ꯔꯦ. ꯃꯃꯤꯠꯇꯨ ꯁꯠ ꯄꯥꯡꯂꯛꯇꯨꯅ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ. ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯊꯣꯛꯂꯤꯕ ꯊꯥꯖꯕꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ, ꯏꯊꯥ ꯊꯥꯖ, ꯅꯪꯗꯤ ꯄꯨꯝꯅꯃꯛꯄꯨ ꯎꯕꯅꯤ, ꯈꯪꯕꯅꯤ, ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯨꯞꯅꯤ. ꯍꯥꯏꯌꯨ, ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯏꯆꯦ ꯃꯈꯣꯏꯕꯨ ꯍꯥꯠꯈꯤꯕꯗꯨ ꯀꯅꯥꯅ? ꯍꯥꯏꯌꯨ. ꯊꯧꯗꯣꯛ ꯑꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗꯗꯤ ꯉꯁꯤꯃꯛ ꯊꯣꯛꯄꯒꯨꯝꯅ ꯎꯔꯤ. ꯑꯍꯤꯡꯗꯨꯒꯤ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯣ ꯀꯅꯥ ꯑꯃꯅ ꯈꯪꯗ ꯎꯗ꯭ꯔꯕꯁꯨ ꯏꯇꯥ, ꯅꯪꯗꯤ ꯎꯈꯤꯕꯅꯤ. ꯍꯥꯏꯌꯨ, ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯑꯩ ꯃꯤꯁꯛ ꯑꯗꯨ इखुद असिमकना हातपा पामी बाबा इमा अमदी इसेगी लमन इखुद असिना सिंजिब पाउ एगी थवाइसे इन्ना सिंना लयु हाइब यारो मिसक अदो कनानो हाय असे हाइदुना इरिक अथेंबा हिंगनि काउब मखै मखोल थोकना हिहिक लाउना कपथुरकले
ꯁꯣꯝꯗ ꯊꯦꯝꯕꯤ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯟꯅ ꯇꯥꯔꯛꯂꯤꯕꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯀꯥꯏꯔꯛꯂꯦ꯫ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯇꯨꯅ ꯅꯥꯛ ꯌꯦꯠꯇꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯠ ꯁꯤꯡꯉꯤ꯫ ꯑꯁ, ꯑꯃꯨꯛ ꯍꯧꯈ꯭ꯔ ꯃꯥꯜꯂꯤꯅꯤ꯫ ꯉꯁꯤ ꯈꯛꯇ ꯄꯦꯟꯅ ꯇꯨꯝꯖꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯗꯦꯗꯀꯣ꯫ ꯊꯤꯗꯀꯣ ꯊꯦꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯑꯍꯤꯡꯗ ꯂꯥꯏ ꯇꯣꯡꯕꯤ ꯏꯇꯥ ꯑꯃꯒ ꯍꯦꯛ ꯋꯥꯏꯊꯣꯡꯅꯔꯨꯗꯅ꯫ ꯋꯥꯍꯩ ꯑꯁꯤ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯏꯔꯤꯛꯅ ꯀꯞꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯇꯨꯅ ꯏꯔꯤꯛꯄꯨ ꯁꯠ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯂꯛꯏ꯫ ꯇꯣ ꯏꯔꯤꯛ, ꯅꯐꯝꯗ ꯀꯞꯄꯗꯨ ꯇꯣꯛꯂꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇꯦ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯦꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯁꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯒꯦ ꯈꯟꯒꯅꯨꯅ꯫ ꯅꯨꯡꯉꯥꯏꯊꯣꯛꯅꯤꯡꯕ ꯇꯝꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯩ ꯉꯁꯤꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯦꯝꯒꯦ꯫ ꯏꯔꯤꯛ, ꯑꯋꯥꯕ ꯀꯌꯥꯗꯣ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ꯫ ꯏꯔꯤꯛ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ꯫ ꯊꯦꯝꯕꯤ, ꯐꯅ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯕꯁꯨ ꯑꯍꯤꯡ ꯃꯥꯅ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩꯕꯨ ꯑꯣꯠꯅꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤꯕꯁꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯊꯦꯝꯕꯤ, ꯅꯪ ꯌꯥꯔꯕꯗꯤ ꯄꯨꯔꯛꯀꯅꯨ ꯍꯥꯏꯌꯨꯕ꯫ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯊꯥꯕꯁꯨ ꯌꯥꯏ꯫ ꯊꯦꯝꯕꯤ ꯇꯧꯐꯝ ꯈꯪꯗ ꯏꯔꯤꯛꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯏꯔꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯇꯍꯥ ꯇꯍꯥ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ꯫ ꯊꯦꯝꯕꯤ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯉꯨ꯫ ꯋꯥꯁꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯔꯤꯛ, ꯅꯪꯒꯤ ꯅꯇꯦꯡꯗ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯇꯦꯡ ꯑꯩꯅ ꯄꯥꯡꯒꯅꯤ꯫ ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯇꯥꯅꯤꯡꯕꯗ꯫ ꯑꯩꯅ ꯇꯥꯅꯤꯡꯕ ꯍꯥꯏꯔꯗꯤ ꯋꯥꯁꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ꯫ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯏꯔꯤꯛ꯫ ꯑꯩ ꯅꯪꯒꯤ ꯅꯇꯦꯡ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯥꯡꯒꯅꯤ꯫ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯗꯨ꯫ ꯑꯗꯨꯕꯨ ꯏꯔꯤꯛ ꯑꯃꯗꯤ ꯊꯦꯝꯕꯤ ꯑꯅꯤꯗꯨ ꯑꯍꯤꯡꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯛꯈ꯭ꯔꯦ ꯇꯦꯟꯇꯛꯅ ꯉꯛꯁꯝ ꯃꯄꯥ ꯆꯞ ꯆꯥꯅ ꯏꯔꯤꯛ ꯃꯥꯒꯤ ꯈ꯭ꯋꯥꯡ ꯌꯧꯅ ꯖꯨꯝ ꯖꯨꯝ ꯇꯥꯅ ꯁꯥꯡꯂꯕ ꯃꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯁꯤꯡ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯄꯤꯛꯇꯛꯅ ꯁꯝꯕꯨꯜ ꯑꯣꯏꯅ ꯃꯆꯥ ꯑꯃ꯫ ꯁꯝꯂꯥꯡꯗꯨꯕꯨ ꯈꯨꯝꯖꯤꯟꯕ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯉꯧꯔꯨꯅꯕ ꯑꯄꯥꯕ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯀꯣꯛꯇ ꯀꯣꯒꯦꯠ ꯑꯣꯏꯅ꯫ ꯍꯣꯡꯈ꯭ꯔꯦ ꯐꯤꯖꯣꯜꯁꯨ ꯉꯁꯤꯗꯤ ꯁꯦꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯔꯕ ꯐꯤꯖꯣꯜ꯫ ꯊꯦꯝꯕꯤ ꯉꯁꯤꯗꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯃꯇꯥ ꯏꯔꯤꯛꯄꯨ ꯌꯦꯡꯂꯒ, ꯋꯥ ꯀꯩ ꯈꯨꯐꯖꯅꯣ ꯏꯔꯤꯛ, ꯑꯩ ꯉꯥꯎꯔꯤ꯫ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯛꯀꯗꯧꯏ꯫ ꯑꯁ, ꯅꯪꯕꯨ ꯁꯤꯗ ꯀꯅꯥꯅꯅꯣꯕ ꯅꯨꯄꯤꯅꯤ ꯈꯪꯗꯣꯏꯁꯦ? ꯑꯩ ꯐꯥꯎꯕ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯅꯨꯄꯤꯅꯤ ꯊꯥꯖꯧ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ ꯃꯤ ꯃꯥꯜꯂꯤꯁꯦ, ꯑꯗꯨꯁꯨꯅꯦ ꯅꯨꯄꯤꯅ ꯌꯥꯝ ꯉꯥꯎꯅꯕ ꯁꯛꯇ꯫ ꯑꯁ, ꯅꯪꯅꯦ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏꯈꯤꯅꯨꯀꯣ꯫ ꯑꯩ ꯈꯪꯉꯤ ꯅꯪꯅ ꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯒ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯎꯅꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯅꯨꯀꯣ ꯅꯪ꯫ ꯏꯔꯤꯛ ꯈꯖꯤꯛ ꯅꯣꯛꯇꯨꯅ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯑꯩꯕꯨ ꯑꯗꯨꯒꯨꯝꯅ ꯃꯤꯒꯤ ꯊꯃꯣꯏ ꯍꯦꯛꯇ ꯃꯤꯅꯝꯗꯨꯅ ꯁꯥꯟꯅꯒꯗꯕ ꯃꯥꯟꯕ꯭ꯔꯅꯦ? ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯁꯛꯁꯦ ꯑꯩ ꯐꯥꯎꯅ ꯉꯥꯎꯔꯤ ꯑꯗꯨꯒꯤ ꯍꯥꯏꯔꯤꯅꯤ꯫ ꯅꯨꯄꯤ ꯑꯩꯒꯤ ꯏꯇꯥꯗꯨꯅꯤ ꯈꯪꯅ ꯈꯪꯅ ꯋꯥꯈꯜꯁꯦ ꯁꯦꯔꯥꯟꯅꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯦ ꯑꯩꯁꯨ꯫ ꯑꯗꯨꯅ ꯈꯪꯗꯕ ꯃꯈꯣꯏꯅꯗꯤ ꯀꯩ ꯑꯣꯏꯅꯤ? ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯩꯗꯨꯅꯤ꯫ ꯑꯗꯣ ꯃꯇꯝꯁꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯆꯠꯅꯕ ꯇꯧꯔꯣ꯫ ꯑꯥꯗ ꯏꯕꯨꯡ ꯄꯥꯔꯤꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯆꯦꯛꯁꯤꯟꯅ ꯆꯠ, ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯕ ꯑꯣꯏꯌꯨ ꯏꯔꯤꯛ꯫ ꯄꯥꯔꯤ ꯏꯔꯤꯛꯄꯨ ꯄꯨꯗꯨꯅ ꯃꯩꯔꯥꯕꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯃꯩꯔꯥꯕ ꯃꯈꯨꯠꯇ ꯇꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯍꯪꯂꯛꯏ, ꯀꯔꯤ ꯂꯩ? ꯏꯕꯣ ꯅꯪꯅ ꯂꯥꯛꯄꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤꯗꯤ ꯑꯣꯏꯔꯔꯣꯏ, ꯍꯥꯏꯔꯣ ꯇꯥꯁꯤ꯫ ꯃꯇꯧꯗꯨꯗ ꯄꯥꯔꯤ ꯈꯖꯤꯛ ꯅꯣꯛꯂꯒ, ꯈꯪꯗꯤ ꯈꯪꯂꯤꯕ ꯑꯣꯏꯔꯦ꯫ ꯃꯩꯔꯥꯕ ꯃꯉꯛꯇꯨ ꯍꯥꯏꯔꯞ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ ꯄꯥꯔꯤꯒꯤ ꯅꯥꯀꯜꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ, ꯃꯥꯅꯃꯨꯛ ꯀꯅꯥꯅꯣ? ꯏꯅꯤꯡꯊꯧꯅ ꯅꯪꯒꯤꯗꯃꯛ ꯁꯦꯝꯂꯛꯄ ꯂꯥꯟꯃꯤꯅꯤ꯫ ꯅꯪꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯪꯅ ꯆꯠꯄ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯂꯩꯕꯁꯨ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯅꯧꯕꯅꯤ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯒꯅꯨ, ꯅꯤꯡꯊꯤꯅ ꯂꯣꯏꯅꯧ꯫ ꯃꯩꯔꯥꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯇꯨꯔꯤꯗꯨ ꯂꯥꯛꯇ ꯂꯪꯊꯣꯛꯈꯤ꯫ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯁꯥꯎꯅ, ꯃꯗꯨꯒꯤ ꯀꯣꯛꯇꯥꯡꯕ ꯅꯤꯡꯊꯧꯗꯨ ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡꯒꯤ ꯌꯦꯠꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯅꯕ ꯃꯤꯅꯥꯏ ꯑꯃ ꯁꯦꯝꯂꯛꯄ꯫
ꯃꯥꯕꯨ ꯑꯩ ꯌꯦꯡꯁꯤꯟꯕꯗ ꯃꯃꯤꯠꯇꯨ ꯇꯥꯡꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯆꯥꯁꯤꯕꯨ ꯑꯩ ꯈꯛꯇ ꯃꯥꯅ ꯑꯩ ꯈꯛꯇꯗ ꯑꯇꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯑꯩꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯒꯦꯕ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯤꯕ ꯃꯀꯣꯛꯇꯨꯒ ꯆꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯩꯔꯥꯕ ꯏꯅꯦꯡꯊꯧꯅ ꯁꯤꯟꯕ ꯈꯨꯗꯤꯡ ꯅꯪꯒꯤꯗꯃꯛꯇ ꯅꯪ ꯃꯁꯤ ꯈꯪꯅ ꯆꯠ ꯅꯪꯁꯨ ꯃꯗꯨꯒꯤ ꯀꯣꯛ ꯇꯥꯡꯕꯗꯨꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯗꯨ ꯋꯥꯠꯇꯦ ꯆꯞ ꯆꯥꯏ ꯍꯟꯗꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯨꯒꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯁꯤꯗꯤ ꯍꯥꯏꯅꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯛꯀꯗꯧꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯁꯥꯎꯅ ꯃꯄꯥ ꯆꯤꯡꯂꯦꯟ ꯁꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕ ꯅꯣꯡꯂꯦꯟꯗꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ ꯑꯗꯨꯒ ꯃꯗꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯪꯗꯦ ꯁꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯄꯥꯕꯨꯡꯅ ꯈꯜꯂꯤꯁꯤ ꯀꯔꯤ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯉꯛ ꯉꯛꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯃꯩꯔꯥꯕ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡꯒꯤ ꯏꯆꯥꯁꯤꯕꯨ ꯅꯆꯥ ꯇꯣꯝꯕ ꯑꯩ ꯈꯛꯇꯔꯕ ꯇꯥꯖꯧꯗꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯅꯠꯇꯕ꯭ꯔꯥ ꯀꯔꯤꯒꯤ ꯇꯥꯖꯧꯕꯨꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯊꯝꯂꯒ ꯑꯩꯕꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯟꯃꯤ ꯀꯌꯥ ꯀꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯀꯔꯤꯒꯤ ꯊꯝ ꯑꯩꯅ ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯕꯁꯦ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯌꯦꯠꯄ ꯑꯣꯏꯕꯒꯤꯅꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯆꯥ ꯈꯨꯗꯤꯡ ꯁꯦꯟꯅꯅꯕ ꯑꯃꯃꯨꯛ ꯊꯥꯔꯛꯂꯤꯕ ꯏꯄꯥꯒꯤ ꯌꯥꯏꯃ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯂꯩ ꯅꯌꯥꯝꯕꯒ ꯅꯪꯒ ꯃꯥꯟꯅꯗꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯅꯌꯥꯝꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯅ ꯅꯪꯕꯨ ꯏꯄꯥꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯅꯤ ꯏꯄꯥꯒꯤ ꯋꯥꯁꯦ ꯅꯪꯅ ꯉꯁꯤꯃꯛ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯁꯤꯡꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯊꯝꯂꯤꯕ ꯑꯔꯣꯟꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛ ꯑꯩꯕꯨ ꯏꯅꯤꯡ ꯏꯈꯥ ꯇꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯜꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯁꯥꯎꯅ ꯃꯄꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯛꯈꯤ ꯆꯤꯡꯂꯦꯟ ꯁꯅꯥ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥ ꯑꯇꯣꯝꯕ ꯃꯩꯔꯥꯕꯕꯨ ꯌꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯑꯍꯜ ꯅꯣꯡꯂꯦꯟꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯆꯤꯡꯂꯦꯟ ꯁꯅꯥ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯣꯡꯂꯦꯟꯗ ꯏꯆꯝ ꯆꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯏꯄꯥꯒꯤ ꯑꯆꯧꯕ ꯂꯩꯕꯥꯛꯁꯦ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯆꯪꯗꯅ ꯉꯥꯛꯄꯗꯨ ꯏꯄꯥꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯪ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯆꯠ ꯑꯣꯏꯖꯥ ꯑꯣꯏꯊꯛ ꯈꯔꯗꯨꯒꯤꯗꯃꯛ ꯅꯪ ꯅꯁꯥꯅ ꯅꯁꯥꯗꯣ ꯀꯥꯎꯒꯅꯨ ꯅꯤꯡꯁꯤꯡ ꯅꯁꯥꯅ ꯅꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯅꯪꯒꯤ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡ ꯅꯣꯡꯂꯦꯟ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯇꯧꯗꯨ ꯈꯪꯂꯕ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯆꯧꯕ ꯅꯪꯅ ꯂꯣꯟꯅ ꯀꯅꯥ ꯎꯗꯦ ꯈꯪꯗꯦ ꯍꯥꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯏꯄꯥ ꯈꯪꯏ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯗꯨꯅꯤ ꯏꯄꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯪꯃꯛꯅ ꯑꯋꯥꯕ ꯄꯤꯕꯗꯤ ꯏꯄꯥꯅ ꯄꯥꯝꯗꯦ ꯑꯗꯨꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯂꯦꯞꯄꯨ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄ ꯋꯥꯍꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯗꯨꯕꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯕꯗ ꯃꯌꯦꯛ ꯑꯗꯨꯃꯛ ꯏꯄꯥꯅ ꯍꯥꯏꯕꯅꯤ ꯅꯣꯡꯂꯦꯟ ꯉꯛꯏ ꯀꯔꯝꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯄꯥꯟ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯝꯂꯤꯕ ꯌꯥꯝꯅ ꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃ ꯃꯄꯥꯗ ꯁꯠ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯟ ꯁꯅꯥꯁꯨ ꯍꯥꯟꯅꯅ ꯑꯗꯨꯃꯛ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯂꯦꯟ ꯋꯥꯈꯜꯗ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯕꯛꯁꯤꯡꯗ ꯍꯟꯗꯛ ꯃꯔꯛ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯄꯤꯔꯛꯂꯤꯕꯁꯤ ꯄꯥꯕꯨꯡ ꯑꯣꯏꯔꯦ ꯆꯨꯝꯂꯤꯗ꯭ꯔꯥ ꯅꯣꯡꯂꯦꯟꯒꯤ ꯋꯥꯈꯜꯗꯣ ꯑꯣꯏꯔꯤꯗ꯭ꯔꯥ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯗꯨꯒꯤ ꯈꯨꯔꯧ ꯑꯣꯏꯔꯛꯂꯤꯕ ꯑꯔꯣꯟꯕ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯑꯣꯏꯔꯝꯗ꯭ꯔꯒꯅ ꯀꯅꯥ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯂꯦꯟꯒꯤ ꯋꯥꯈꯜꯗ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯄꯥ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯇꯧꯕꯅꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯅꯆꯥꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯒꯦ ꯈꯟꯒꯅꯨ ꯏꯪꯅ ꯋꯥꯈꯜꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯄꯥꯕꯨꯡ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯋꯥꯅ ꯂꯦꯟꯒꯦ ꯈꯟꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯂꯦꯟ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯁꯥꯎꯅ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯪꯂꯛꯈꯤꯕꯅꯤ ꯃꯆꯥ ꯑꯇꯣꯝꯕ ꯃꯩꯔꯥꯕ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯂꯦꯟ ꯁꯅꯥ ꯅꯝꯗꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯄꯥꯔꯤ ꯃꯥꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯄꯨꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯊꯝꯂꯤ ꯃꯩꯔꯥꯕ ꯃꯥꯒꯤꯗꯤ ꯑꯁꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯃꯤꯁꯛ ꯑꯗꯨꯕꯨ ꯎꯕ ꯌꯥꯗꯦ ꯈꯣꯏꯗꯧꯗꯨ ꯑꯔꯣꯏꯕꯤꯗ ꯍꯦꯛꯇ ꯂꯪꯈꯠꯂꯤ ꯃꯔꯝ ꯏꯔꯩ ꯂꯩꯇ ꯃꯇꯧꯗꯨ ꯏꯔꯤꯛ ꯃꯥꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯔꯤꯅ ꯄꯨꯔꯛꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯏꯔꯤꯛꯅꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯛꯂꯣꯠꯇꯨꯅ ꯄꯥꯔꯤꯒꯤ ꯃꯇꯦꯡꯅ ꯆꯪꯂꯛꯈꯤꯕ ꯏꯔꯤꯛꯅꯤ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯄ ꯄꯥꯝꯕꯅ ꯌꯦꯛꯅꯕꯕꯨ ꯃꯈꯨꯠꯃꯛꯅ ꯂꯃꯟ ꯍꯥꯏꯕꯗꯨꯃ ꯈꯨꯝꯕ ꯄꯥꯝꯕꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯝꯇ ꯂꯩꯇ ꯂꯥꯟꯐꯝꯗꯨꯗ ꯃꯗꯣꯝ ꯇꯔꯛ ꯆꯪꯂꯛꯈꯤꯕꯅꯤ ꯃꯩꯔꯥꯕ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯏꯔꯤꯛꯇꯨ ꯎꯕꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤ
ꯆꯪꯁꯤꯟꯗꯨꯅ ꯁꯥꯎꯅ ꯅꯪꯁꯤ ꯅꯅꯥ ꯄꯪ ꯑꯩꯅ ꯏꯅꯔꯛꯀꯅꯣ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯒꯤ ꯇꯨꯡꯗ ꯏꯅꯔꯤꯁꯦ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯇꯨꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯔꯤꯛ ꯊꯋꯥꯏ ꯁꯥꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ ꯆꯠꯀꯗꯕꯗꯣ ꯀꯔꯣꯝꯗꯅꯣ ꯑꯩ ꯍꯥꯟꯅ ꯃꯥꯡ ꯊꯥꯖꯧ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯔꯤꯕ ꯄꯦꯜꯂꯕꯅꯤ ꯂꯋꯥꯏ ꯇꯥꯡꯕ ꯅꯤꯡꯊꯧꯗꯣ ꯃꯥꯕꯨ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯀꯣꯛ ꯆꯛꯄ ꯂꯥꯟꯃꯤ ꯑꯃꯃꯨꯛ ꯀꯣꯛꯊꯛꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯩꯁꯦ ꯐꯟꯗꯤ ꯀꯥꯛꯄ꯭ꯔꯅ ꯈꯟꯕ ꯑꯗꯨ ꯌꯥꯗꯦ ꯅꯪꯅ ꯍꯦꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯋꯥꯍꯩꯗꯣ ꯇꯨꯡꯗ ꯂꯥꯛꯈꯤꯕ ꯄꯥꯔꯤꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯅꯣꯛꯂꯒ ꯑꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯪꯕꯨ ꯉꯝꯕ ꯑꯃ ꯊꯣꯛꯂꯛꯂꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯩꯔꯥꯕ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯦꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯃꯨꯛ ꯀꯔꯣꯝꯗꯒꯤ ꯇꯥꯟꯗꯤ ꯆꯥꯇꯩꯔ ꯀꯥꯏꯌꯦ ꯅꯪꯁꯨ ꯄꯥꯔꯤ ꯅꯣꯛꯂꯗꯨꯅ ꯇꯥꯟ ꯀꯥꯏꯕ ꯅꯠꯇꯦꯅꯦ ꯃꯩꯔꯥꯕ ꯏꯕꯨꯡꯉꯣ ꯇꯥꯟ ꯆꯞ ꯆꯥꯔꯤꯕꯅꯤꯅꯦ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯥꯏꯊꯤꯕ ꯃꯥꯏꯊꯣꯡ ꯑꯃ ꯎꯕ ꯐꯪꯂꯤꯕꯁꯦ ꯑꯩꯅ ꯇꯥꯟ ꯆꯥꯔꯝꯗ꯭ꯔꯗꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯥꯏꯊꯣꯡ ꯑꯁꯦ ꯎꯕ ꯐꯪꯂꯝꯈꯤꯗ꯭ꯔꯕ ꯎꯕ ꯃꯩꯔꯥꯕ ꯃꯥꯟꯅꯕ ꯇꯜꯂ ꯃꯥꯜꯂꯤ ꯃꯃꯩꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯁꯥꯎꯅ ꯒꯝ ꯆꯠꯈꯤ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯃꯝꯕ ꯀꯥꯅꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯞꯂꯤ ꯅꯣꯡꯂꯦꯟ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯐꯝꯗꯨ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯅ ꯅꯤꯜꯂꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯃꯥꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯁꯤꯡ ꯑꯁꯦ ꯐꯤꯕꯨꯜ ꯂꯣꯏꯅ ꯅꯝꯁꯤꯜꯂꯨ ꯀꯞꯄꯁꯤ ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃ ꯈꯪꯍꯟꯕ ꯌꯥꯗꯦ ꯅꯈꯣꯏ ꯅꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯌꯥꯝꯕ ꯇꯣ ꯏꯌꯥꯝꯕ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯔꯦ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯀꯧꯒꯦ ꯈꯟꯒꯅꯨ ꯆꯠꯂꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯨꯅ ꯑꯃꯨꯛ ꯄꯨꯊꯣꯛꯅꯕ ꯇꯧꯈ꯭ꯔꯣ ꯉꯁꯤꯒꯤ ꯑꯁꯤꯗꯤ ꯁꯣꯏꯕ ꯌꯥꯗꯕ ꯆꯦꯛꯁꯤꯟꯅ ꯇꯧ ꯉꯁꯤꯒ ꯁꯣꯏꯔꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯃꯥꯡꯂꯕ ꯃꯃꯥꯡꯒꯤ ꯁꯣꯏꯈꯤꯕ ꯀꯌꯥ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯑꯁꯤꯅ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯂꯤꯕꯅꯤ ꯐꯒꯅꯤ ꯏꯌꯥꯝꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯊꯕꯛꯁꯤ ꯍꯧ ꯁꯣꯏꯍꯟꯒꯅꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯡꯂꯦꯟ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯁꯨ ꯅꯨꯄꯤ ꯊꯦꯝꯕꯤ ꯑꯃꯗꯤ ꯏꯔꯤꯛꯄꯨ ꯀꯧꯔꯛꯏ ꯊꯦꯝꯕꯤ ꯃꯄꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯒ ꯑꯌꯥ ꯏꯄꯣ ꯂꯥꯛꯀꯅꯤꯁꯨ ꯍꯥꯟꯅ ꯍꯥꯏꯗꯦ ꯑꯗꯨꯒ ꯍꯦꯛꯇ ꯆꯥꯎꯔꯦꯜ ꯅꯣꯛꯂꯒ ꯏꯄꯨꯅ ꯅꯈꯣꯏꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯏꯄꯨ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯗꯣ ꯁꯣꯟꯊꯥꯕꯗ ꯂꯣꯏꯔꯝꯃꯅꯤ ꯏꯆꯣꯛꯊꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯆꯥꯎꯔꯦꯜꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯌꯣꯝꯗꯨ ꯃꯥꯅ ꯁꯠ ꯃꯨꯟꯗꯨꯅ ꯄꯥꯏ ꯆꯥꯎꯔꯦꯜ ꯏꯃꯨꯡꯂꯣꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯏꯔꯤꯛꯇꯤ ꯎꯗꯦꯅ ꯃꯥꯕꯨ ꯀꯔꯥꯏꯗ ꯆꯠꯈꯤꯕꯒꯦ ꯊꯦꯝꯕꯤ ꯋꯥꯍꯪꯗꯨꯗ ꯃꯍꯥꯛ ꯃꯀꯣꯛꯇꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯛꯏ ꯃꯄꯨꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯃꯥ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯉꯥꯏꯍꯥꯛꯇꯨ ꯇꯔꯪ ꯆꯠꯂꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯄꯨ ꯏꯔꯤꯛꯇꯣ ꯀꯩꯊꯦꯜꯗ ꯐꯤ ꯑꯃꯇ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯅꯤ ꯀꯨꯏꯔꯛꯑꯣꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯨꯡ ꯆꯪꯉꯁꯤ ꯃꯥꯁꯨ ꯂꯥꯛꯆꯔꯁꯠ ꯏꯄꯨꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯦꯝꯕꯤ ꯑꯃꯗꯤ ꯏꯔꯤꯛ ꯑꯅꯤꯁꯤ ꯆꯥꯎꯔꯦꯜ ꯃꯍꯥꯛꯅ ꯃꯄꯥ ꯃꯃꯥ ꯁꯛꯅ ꯌꯣꯛꯄꯅꯤ ꯆꯥꯎꯔꯦꯜ ꯃꯇꯝ ꯑꯃꯗꯗꯤ ꯀꯣꯅꯨꯡꯒꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯃꯁꯨ ꯑꯅꯤꯗꯨꯒ ꯂꯩꯔꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯑꯣꯏꯈ꯭ꯔꯕꯁꯨ ꯆꯥꯎꯔꯦꯜ ꯃꯁꯨ ꯑꯅꯤꯕꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯃꯧꯅ ꯊꯝꯗꯦ ꯊꯥꯡꯇ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯁꯔꯤꯠ ꯁꯔꯥꯛ ꯁꯨꯅ ꯅꯤꯡꯊꯤꯖꯅ ꯑꯋꯥꯠꯄꯝꯇ ꯂꯩꯇ ꯃꯁꯨ ꯅꯨꯄꯤ ꯑꯅꯤꯕꯨ ꯇꯝꯃꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨ ꯐꯥꯎꯕ ꯏꯔꯤꯛꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗ ꯆꯥꯎꯔꯦꯜ ꯊꯦꯝꯕꯤꯗ ꯋꯥꯍꯪ ꯍꯧꯔꯛꯂꯤ ꯊꯦꯝꯕꯤ ꯏꯔꯤꯛ ꯀꯔꯥꯏꯗ ꯆꯠꯈꯤ ꯏꯄꯨꯗ ꯁꯦꯡꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎ ꯃꯥꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯊꯦꯝꯕꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯍꯥꯛꯅ ꯐꯅ ꯋꯥꯗꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯕꯅ ꯃꯔꯩꯗꯨ ꯂꯠꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯏꯔꯤꯛꯇꯣ ꯀꯣꯅꯨꯡꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯆꯥꯎꯔꯦꯜ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯏꯄꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯉꯥꯏꯉꯝꯗꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯦ ꯑꯩꯕꯨ ꯈꯪꯍꯜꯂꯝꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃ ꯅꯈꯣꯏꯅ ꯇꯔꯥꯏꯅ ꯊꯥꯡꯂꯝꯃꯤꯕ ꯏꯄꯨꯅ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯔꯝꯕꯒꯦ ꯍꯜꯂꯛꯄꯒ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇꯕ꯭ꯔꯥ ꯏꯌꯥ ꯑꯩꯒꯤ ꯋꯥꯕꯨ ꯑꯁꯨꯛ ꯊꯧꯑꯣꯏꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯥꯎꯔꯦꯜꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯂꯩ ꯊꯦꯝꯕꯤ ꯃꯄꯨꯅ ꯁꯥꯎꯕꯗꯨ ꯊꯦꯝꯕꯁꯨ ꯉꯝꯗ ꯃꯃꯥꯏꯗꯨ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯆꯥꯎꯔꯦꯜ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯠꯂꯨ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯅꯍꯥꯛ ꯑꯗꯨꯒ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯑꯩꯒꯤ ꯑꯁꯥꯎꯕ ꯁꯤꯅ ꯍꯦꯟꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯈꯪꯂꯛ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨ
ꯃꯐꯝ ꯑꯗꯨꯃꯗꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯅ ꯅꯤꯜꯂꯤ꯫ ꯑꯃꯝꯕꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯌꯥꯝꯂꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯗꯨꯅ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯅꯨꯄꯥ ꯑꯃꯅ꯫ ꯃꯁꯤꯃꯗꯤ ꯂꯥꯎꯁꯤ ꯌꯥꯝ ꯀꯜꯂꯤ, ꯉꯁꯥꯏꯗꯒꯤ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯍꯦꯃꯟꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯆꯤꯟꯕꯥꯜꯗꯨ ꯊꯥꯖꯤꯜꯂꯨ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯗꯧꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯗꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯈꯜ ꯂꯩꯇꯕꯅꯤ, ꯃꯁꯤ ꯍꯦꯔꯥ ꯍꯦꯛꯇ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟꯅ ꯊꯥꯖꯤꯟꯒꯦꯗꯦ꯫ ꯏꯃꯥ, ꯏꯕꯣꯛ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯣꯛ꯫ ꯃꯆꯤꯟꯁꯤ ꯆꯤꯡꯗꯨꯃ ꯄꯣꯝꯂꯕꯁꯤ ꯐꯥꯎ ꯑꯗꯨꯝ ꯉꯥꯡꯉꯤꯅꯤ ꯃꯁꯦ꯫ ꯑꯅꯝ ꯈꯔ ꯀꯟꯕ ꯖꯥꯠ, ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯃꯨꯛꯀ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯁꯠ ꯊꯥꯡꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯔꯣꯝꯗꯒꯤ ꯄꯥꯏꯔꯛꯄ ꯊꯥꯡ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯁꯥꯄꯨ ꯀꯟꯅ ꯊꯕꯠ ꯌꯥꯟꯊꯠꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯃꯤꯀꯨꯞꯇ ꯃꯁꯥꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯀꯦꯟꯈꯤ꯫ ꯃꯇꯧꯗꯨ ꯅꯨꯄꯥꯗꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯦ, ꯑꯩꯒꯤ ꯈꯨꯠ ꯀꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜꯗꯨꯅ ꯃꯍꯩ ꯅꯥꯛ ꯌꯦꯠ ꯃꯉꯛꯁꯤꯡꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯎꯞꯄ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯈꯣꯏ ꯇꯝꯅ ꯁꯍꯨꯝ ꯅꯥꯏꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯄ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯛꯂꯣꯠꯄ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯇꯨꯝꯅ ꯍꯥꯠꯈꯤꯕ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯪ ꯃꯈꯣꯏꯁꯤꯡꯁꯤ ꯊꯥꯗꯣꯛ, ꯑꯗꯨꯒ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯗꯨ ꯊꯥꯗꯣꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨ ꯃꯅꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯁꯣꯝꯗꯨꯅ ꯏꯔꯤꯛ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯑꯩꯁꯦ ꯑꯗꯨꯒꯤ ꯀꯣꯛ ꯆꯥꯛꯄ ꯃꯖꯥꯏꯕꯨ ꯃꯩꯔꯥꯕ ꯍꯥꯏꯕꯗꯨꯒꯤ ꯃꯅꯥ ꯍꯦꯛ ꯑꯣꯏꯔꯨꯕꯗꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯁꯤꯁꯨ ꯑꯩꯅ ꯊꯑꯣꯏꯅ ꯑꯣꯏꯈꯤꯕꯅꯤꯀꯣ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯐꯤꯗꯨ ꯁꯦꯝꯖꯤꯜꯂꯒ ꯃꯄꯥꯜꯗ ꯊꯣꯔꯛꯇꯨꯅ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯩꯔꯥꯕꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯃꯆꯦꯠ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯩ ꯑꯍꯤꯡꯁꯤꯗ ꯊꯣꯡꯁꯦ ꯍꯥꯡꯂꯝꯃꯤꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛ ꯁꯠ ꯊꯣꯡꯗꯨ ꯏꯟꯗꯨꯅ ꯃꯩꯔꯥꯕꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯩꯔꯥꯕꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯏꯔꯤꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯤ꯫ ꯑꯁ ꯀꯩ ꯑꯍꯤꯡꯁꯤꯗ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ? ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯥꯏꯗ ꯍꯧꯅꯔꯒ ꯆꯠꯂꯨꯏꯅꯣ? ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯕꯁꯤꯗ? ꯄꯥꯔꯤ ꯍꯪꯂꯤꯕꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗ ꯁꯠ ꯍꯥꯏꯔꯛꯏ꯫ ꯐꯃꯨꯡꯗ ꯍꯥꯟꯅ ꯑꯝꯇ ꯁꯦꯝꯖꯤꯜꯂꯨ, ꯑꯃꯁꯦ ꯑꯃꯨꯛꯇ ꯍꯤꯞꯍꯟꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗ ꯏꯔꯤꯛ ꯐꯃꯨꯡ ꯑꯗꯨ ꯁꯠ ꯁꯦꯝꯖꯤꯜꯂꯤ꯫ ꯂꯣꯏꯔꯕꯗ ꯄꯥꯔꯤ ꯃꯩꯔꯥꯕꯕꯨ ꯁꯝꯗꯨꯅ ꯄꯨꯔꯛꯂꯒ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯍꯤꯞꯍꯜꯂꯤ꯫ ꯏꯔꯤꯛ ꯇꯧꯔꯤꯕꯗꯨ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯍꯤꯡꯁꯤꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯥꯏꯗ ꯍꯨꯔꯥꯟꯕ ꯆꯠꯂꯨꯒꯦ? ꯅꯪ ꯑꯁꯣꯛꯄꯁꯦ ꯌꯦꯡꯕ ꯍꯩꯕ ꯅꯠꯇ꯭ꯔꯥ? ꯍꯩꯌꯦ꯫ ꯑꯁ ꯀꯩ ꯑꯁꯤ ꯑꯃꯥꯏꯕꯁꯨ ꯑꯣꯏꯕ꯭ꯔꯣ? ꯅꯪꯁꯨ ꯏꯕꯣ ꯁꯣꯛꯂꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯕ ꯀꯩꯗꯧꯒꯦ? ꯑꯃꯥꯏꯕꯗ ꯅꯠꯇꯤꯌꯦ ꯃꯥꯅ ꯑꯣꯏꯔꯤꯁꯤ ꯂꯣꯏꯅꯅꯤ꯫ ꯏꯔꯤꯛ ꯑꯗꯨꯗꯤ ꯑꯩ ꯏꯁꯤꯡ ꯑꯆꯝꯕ ꯑꯃ ꯍꯥꯟꯅ ꯄꯨꯔꯛꯀꯗ꯭ꯔꯣ? ꯍꯣꯏ ꯄꯨꯔꯛ꯫ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯍꯥꯞꯅꯕ ꯍꯤꯗꯥꯛꯇꯣ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦ꯫ ꯑꯁꯣꯛ ꯑꯄꯟ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯦꯝꯂꯒ ꯊꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯃꯗꯧꯗꯨ ꯃꯩꯔꯥꯕ ꯑꯔꯣꯏꯕꯗ ꯁꯨꯒꯠꯂꯒ ꯌꯥꯝ ꯊꯤꯅ ꯄꯛꯇꯦꯅ, ꯑꯅꯤꯃꯛ ꯍꯦꯛꯇ ꯊꯣꯛꯈꯤꯕ ꯑꯁꯣꯛꯄꯩꯁꯦ ꯏꯇꯣꯝꯇꯒ ꯊꯅꯝꯃꯒ ꯅꯣꯏꯅꯇꯅꯤ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯒꯗꯕ꯫ ꯃꯤꯀꯨꯞ ꯐꯥꯗ ꯏꯔꯤꯛꯇꯨ ꯃꯈꯨꯠꯇ ꯍꯤꯗꯥꯛ ꯌꯥꯎꯕ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄ꯫ ꯄꯥꯔꯤꯗꯤ ꯂꯥꯛꯇ꯭ꯔꯤ꯫ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯕ ꯃꯐꯝꯗꯨ ꯈꯔ ꯂꯥꯞꯄꯗ ꯃꯩꯔꯥꯕ ꯏꯔꯤꯛ ꯎꯕꯗ ꯑꯩ ꯋꯥ ꯍꯪꯒꯦ꯫ ꯏꯔꯤꯛ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯁꯣꯛꯑꯗꯤ ꯃꯆꯤꯟꯁꯦ ꯉꯥꯏꯍꯥꯛꯇꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ, ꯁꯨꯛꯂꯦꯞ ꯂꯦꯞꯇꯕꯁꯤꯕꯨ ꯀꯩ? ꯅꯪꯁꯦ ꯅꯨꯄꯤꯗꯒꯤ ꯋꯥꯇꯤ ꯍꯦꯜꯂꯤ, ꯅꯆꯤꯟꯗꯨ ꯀꯟꯕ, ꯑꯗꯨꯅ ꯑꯩꯅ ꯆꯤꯡꯒꯟꯕ ꯃꯖꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯀꯧꯔꯗꯕꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯕꯤꯌꯨ꯫ ꯃꯩꯔꯥꯕ ꯁꯥꯎꯅꯤꯡꯂꯛꯏ ꯐꯣꯡꯗꯣꯔꯛꯂꯤꯕ ꯃꯑꯣꯡꯗꯣ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯀꯥꯛꯏꯁꯤ ꯀꯩꯒꯤ? ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤꯅꯤ꯫ ꯐꯔꯦ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯪꯅ ꯍꯩꯔꯤꯕ ꯁꯤꯟꯐꯝꯁꯤ ꯀꯔꯤ? ꯅꯪ ꯆꯥꯛ ꯊꯣꯡꯕꯒꯗꯤ ꯍꯩꯕ꯭ꯔꯥ? ꯏꯔꯤꯛ ꯋꯥꯍꯪꯗꯨꯗ ꯅꯣꯛꯅꯤꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯈꯪꯂꯗꯨꯅ ꯍꯩ꯫ ꯃꯩꯔꯥꯕ ꯍꯤꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯁꯣꯛꯂꯤꯕꯅꯤꯒ ꯀꯥꯎꯗꯨꯅ ꯁꯠ ꯃꯁꯥꯗꯨ ꯆꯞ ꯇꯤꯡꯅ ꯐꯝꯂꯒ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯕ ꯇꯝꯕꯤꯒꯦꯔꯥ? ꯏꯔꯤꯛ ꯀꯔꯤꯅꯣ ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯀꯩ ꯁꯣꯛꯄꯗꯤ ꯃꯈꯨꯠꯁꯤꯗ ꯎꯏ, ꯑꯗꯨ ꯀꯣꯛꯁꯤ ꯑꯣꯏꯅ ꯅꯥꯟꯊꯧꯔ ꯆꯠꯂꯣ? ꯃꯅꯤꯡ ꯃꯃꯥꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯗꯤꯕ ꯌꯥꯝ ꯍꯩꯅꯔꯛꯇꯣꯔꯤ꯫ ꯃꯗꯨꯒꯤ ꯄꯔꯤ ꯍꯥꯏꯕꯗꯨꯅ ꯏꯁꯤꯡꯈꯛ ꯂꯧꯕ ꯆꯠꯄꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯧꯔꯤꯖꯥꯠꯅꯣ? ꯃꯩꯔꯥꯕ
irikna kaisu khumlaktabadu uraga tambiroi hairo tambigi adu kaigi mazai bungo nangna chak thokpa tamdoise mairaba hairap noklaga hayengegi tudu nungaina thamnaba ush adu ngai nang si nupi sabi kaido nupa manaba hotnabada wazaraba misak amar aduna nangna sakasam kengise mairaba ingondagi saruk tara hina kengise nakutna sadu yengluragadi nang si nupi yamad maidusu nasamgado khasitang samnaga nupi magi pizul ningthina setlaba adoradi nangse nupi dagi hendo mal fazabada kaino aseng boy bro adugiro nang nahari da irik masin da tapna sine masai pum chai chaga mangi sibu ai sinupi ni khangkhra bazala miko khragi matung irik amadi pari na tawduna asopudu ningthini hidak haptuna thamlamni mairaba paklaba phamung mathaktuda longni hipna wakhal dasu kaigi handak marak aigi wakhal sina asuk yamna sarang naraklibu sibu khaloi da wakhal kayama aina lamsinduna khali sibu karino isana isase khangzadabagum karigi aina phawriba aina khali sibu oithokadrane mairaba nang wakhal taw ai tadrabasu nangdi taw nasana nasa chamamnabadu to mana pinati nupana nangna khalibado oithokpa yar amuksu masinda karigum halake amuksu masinda karigumba nangna nupi uramdaba haukre ahingdo lakle mathangi numit thembi saurel na haibagi matung inna konungda laktuna irikpu kaurure irik masu pari da hairamduna hathu chaurel gi manakta thembi ga puna lakle chaurel irik ubada karigi nangna kusi duk kyam pamba irik khumdi tumina lei chaurel irik pu yengduna makha tare hai nasindu khum aduk kyam na ngai gamjibu karigi ipuna salamdai mikupta nakhoida kari hairabe nakhoina pamlibudu soidana phangnaba ipuna nakhoigi lambi pigani haiba natra karigi aigi wabu aduk kyamna thawaidaba ipu isugi nungsi khraba mari asi thadatpa pamlabra na irik handakti kaptuna saurelda ipu nasulat nasubu mukta ngakpi ipu ai matung amukana ipu da hayatana thabak amta tawjaralu waidu tati haibiganu ipu chaurel masuna kapaduma kuina yengba ngamde aduna tapna hairai nanga mazai bungo mairabaga ikuidana handak luhonglagani ining thamga warol pumba khanaba loiraba adugidamak nang semsaw masin ipuna nangidamak semgi haikiba lambido nang yadaba yar nangna mairabagi lani oibadagi magi taloi oibana hena nangi apamadu pangthokpa yagani asi hairamduna chaurel magi kada tapna sangki somdana mairaba irik udabada masadu ihai hainingdabagum tawri haizai matomta mairaba nangaw nang kasing nangaw nangna khalisibu karino haiba madu madu nupa nanguman nupi nate karigi nangna oidokpa yadaba mada asukyamna luurisibu nang sibu oplakpadadi asoiba yawkidaba ado karamba naroldagi yawraisibu ai koksa ai ko iksa ai si maduna ai se chakhalabani matawdu laptakna lakliba parina uraduna kaino shina asi haiduna praprap changsilaga kaino taiduna laitinga ongnaraba mairaba khumde mamitu paina yengle matawdu da pari changsilaklaga handak marakse nang kaidaw nang ya hongba khara aina uba phangi khang ai su kari adu handak marakse isani isabu kanano haiba masak khangdabugumna tawri jamamnaba haifam khangdaba wakhal amana ibu tattana wahal isana isa sibu khangzadabugum taw wakhal asina pari aiba yam wahal spakte nang nagadumai hairpadu pari aigi si phaginati ai tasingna yamna jamamnaba wakhal amana aibu wahal kandila swaida angawba magumna joyo lolaga leigedabagi sarupud pabungi manakta sasi pabungna nangbu kawrusu haina ilak asi haiduna mairaba phamlambadagi phuk hawgatuna mana mang thaduna satki miko khragi matungni mairaba pari amadi singlen sana makoi ahumdo puna koina phamli singlen sana masa atombada irika magal luhongba yuwa phamna hawdokli pari waridu tana tana wakhalda phatcha tawri khumai numaido luhong ke hingda bor shibur khangpon matudu ubada mairaba su wakhalda
ꯑꯩꯒꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯂꯝꯍꯦꯜꯂꯕ ꯊꯃꯣꯏꯁꯤꯅ ꯃꯄꯥꯜ ꯊꯣꯛꯅ ꯂꯝꯍꯦꯟꯗ꯭ꯔꯤꯉꯩ ꯄꯥꯕꯨꯡꯒꯤ ꯋꯥꯁꯦ ꯌꯥꯊꯣꯛꯄꯅ ꯐꯔꯅꯤ꯫ ꯑꯣꯏꯕ ꯌꯥꯗꯕ ꯃꯔꯤ ꯑꯃꯕꯨ ꯑꯣꯏꯊꯣꯛꯎ ꯍꯥꯏꯅ ꯑꯩꯅ ꯅꯝꯗꯅ ꯍꯥꯏꯔꯕꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯏꯔꯤꯛꯈꯣꯡꯕ ꯅꯨꯄꯥꯅꯤ, ꯃꯥ ꯅꯨꯄꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕ? ꯑꯁꯤ ꯈꯟꯗꯨꯅ ꯃꯩꯔꯥꯕ ꯇꯞꯅ, ꯄꯥꯕꯨꯡ, ꯅꯆꯥꯒꯤꯗꯤ ꯄꯥꯕꯨꯡꯅ ꯐꯅꯤ ꯈꯟꯕꯗꯨ ꯇꯧꯕꯤꯔꯣ꯫ ꯃꯁꯤꯃ ꯑꯩꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯇꯥꯆꯧꯗꯤ? ꯆꯤꯡꯂꯦꯟ ꯁꯅꯥ, ꯃꯆꯥ ꯑꯍꯜ ꯅꯣꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥ ꯅꯣꯡꯂꯦꯟꯒꯤꯗꯤ ꯈꯟꯗ꯭ꯔꯦ, ꯃꯥ ꯈꯪꯏ꯫ ꯃꯆꯥ ꯑꯍꯜ ꯅꯣꯡꯂꯦꯟꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯂꯨꯕ ꯌꯥꯒꯅꯤ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯥꯡꯗ ꯁꯥꯐꯣꯡꯂꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯃꯥꯅꯁꯨ ꯍꯦꯟꯅ ꯄꯥꯝꯗꯦ ꯑꯔꯥꯟꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯊꯝꯕ, ꯑꯃꯗꯤ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯩꯔꯥꯕ ꯑꯔꯥꯟꯕꯕꯨ ꯌꯥꯗꯦ, ꯑꯁꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯀꯤꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ꯫ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯁꯛꯂꯣꯟꯅꯤ ꯃꯩꯔꯥꯕ꯫ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯆꯥꯇꯣꯝꯕ ꯃꯩꯔꯥꯕꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯛꯀꯅꯤ ꯍꯥꯏꯕ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯅ ꯇꯞꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ, ꯅꯌꯥꯝꯕꯒꯤꯗꯤ ꯋꯥꯒꯅꯨ, ꯃꯥꯒꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯃ ꯂꯥꯛꯀꯅꯤ꯫ ꯆꯤꯡꯂꯦꯟ ꯁꯅꯥꯅ, ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ, ꯅꯪꯒꯤ ꯄꯪꯆꯠꯇ ꯆꯠꯄꯗꯨ ꯇꯧꯒꯅꯨ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ, ꯂꯣꯏꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯃꯗꯤ ꯏꯔꯤꯛꯀꯤ ꯂꯨꯍꯣꯡꯕꯁꯨ꯫ ꯄꯥꯔꯤ, ꯃꯩꯔꯥꯕꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗꯨꯗ ꯂꯦꯞꯇꯨꯅ, ꯆꯪꯉꯣ ꯍꯥꯏꯕꯅꯤ꯫ ꯅꯇꯨꯗꯣ ꯅꯪ ꯉꯥꯏꯕꯗ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯌꯥꯅ ꯂꯩꯔꯝꯃꯅꯤ꯫ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ? ꯊꯣꯡ ꯁꯥꯡꯗꯣꯛꯂꯒ ꯆꯪꯗ꯭ꯔꯗꯤ ꯅꯪ ꯄꯥꯏꯔꯒ ꯆꯪꯒꯦ ꯍꯥꯏꯕ꯭ꯔꯣ? ꯄꯥꯔꯤ, ꯑꯩ ꯇꯜꯂꯦ, ꯃꯁꯛꯁꯨ ꯈꯪꯅꯗꯅ꯫ ꯈꯪꯅꯕ ꯈꯪꯅꯗꯕ ꯑꯃꯨꯛ ꯊꯤꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯤꯗ ꯆꯪꯉꯣ, ꯑꯗꯨꯝ ꯈꯪꯂꯛꯑꯗꯕꯅꯤ꯫ ꯍꯥꯟꯅ ꯈꯪꯕꯕꯨ ꯑꯣꯏꯒꯦꯔꯥ ꯈꯪꯗꯕꯕꯨ ꯑꯣꯏꯒꯦꯔꯥ, ꯆꯪꯉꯨ ꯆꯠꯂꯨ, ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ? ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯅꯦꯒ ꯀꯥꯎꯕ ꯃꯈꯩ ꯉꯁꯤ ꯕꯣꯔ ꯑꯣꯏꯔꯤꯕ ꯅꯪ ꯑꯣꯏꯅ ꯇꯥ ꯃꯈꯩ ꯐꯨꯔꯝꯂꯒ ꯆꯠꯈꯤꯅꯤ꯫ ꯃꯩꯔꯥꯕ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ, ꯑꯩ ꯇꯜꯂꯦꯕ, ꯑꯩ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣ? ꯃꯁꯛꯁꯨ ꯈꯪꯅꯕ ꯅꯠꯇꯦ꯫ ꯅꯪꯅ ꯆꯪꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯁꯤ꯫ ꯅꯪꯁꯨ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯦ ꯃꯈꯣꯡꯄꯥꯛ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯟꯗꯤꯒ ꯀꯥꯎꯈꯤꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯩꯔꯥꯕꯕꯨ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯊꯔꯛꯏ꯫ ꯅꯪꯒꯤ ꯅꯇꯨꯗꯨ ꯑꯩꯒ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯍꯥꯏꯔꯣ? ꯑꯌꯣ, ꯅꯥꯏꯅꯤ, ꯌꯥꯝ ꯅꯥꯔꯛꯈꯤꯅꯦꯕ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯆꯥꯏꯅꯤ ꯉꯁꯤ꯫ ꯑꯣ, ꯅꯪ ꯑꯩꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤꯗꯤ ꯀꯥꯎꯗ꯭ꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯕꯅꯦꯕ꯫ ꯅꯪ ꯑꯩ ꯑꯣꯏꯔꯝꯕꯩ ꯐꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯀꯣꯛꯇꯣ ꯀꯦꯜꯂꯗꯕ꯫ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯆꯪꯉꯨꯀꯣ, ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯩꯔꯥꯕꯕꯨ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯊꯨꯃꯟꯈꯤꯕꯅ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯏꯔꯤꯛ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯍꯦꯛ ꯈꯥꯡꯏ꯫ ꯏꯔꯤꯛ ꯇꯞꯅ ꯃꯆꯤꯟꯗ, ꯏꯄꯨ, ꯅꯪꯅ ꯅꯁꯨꯗ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩ? ꯑꯩꯕꯨ ꯀꯔꯝꯃꯥꯏꯅ ꯃꯁꯤꯒꯤ ꯀꯣꯛ ꯆꯥꯛꯄ ꯃꯖꯥ ꯏꯕꯨꯡꯉꯣꯁꯤꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ? ꯋꯥꯗꯧꯔꯤꯗ ꯏꯔꯤꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯃꯩꯔꯥꯕ ꯏꯀꯥꯏ ꯈꯥꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯇꯨꯅ, ꯀꯩꯅꯣꯅꯤ, ꯄꯥꯔꯤꯅ ꯁꯣꯏꯕ ꯑꯗ ꯅꯪꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ? ꯀꯩꯅꯣ, ꯑꯩꯒ ꯂꯨꯍꯣꯡꯈ꯭ꯔꯤꯗꯣ ꯅꯪꯅꯣ? ꯑꯩꯗꯤ ꯉꯁꯥꯏ ꯏꯀꯥꯏꯗꯅ ꯀꯩꯅꯥꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯤ꯫ ꯑꯗꯨ ꯉꯥꯏꯈꯣ, ꯅꯨꯄꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯉꯛꯏꯁꯤ ꯀꯃꯥꯏꯅ? ꯀꯩꯅꯣ ꯑꯩꯒꯤ ꯀꯩꯅꯥꯁꯤ ꯅꯨꯄꯥ? ꯍꯣꯏ ꯃꯥ, ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯅꯆꯥꯒꯤ ꯀꯩꯅꯥꯁꯤ ꯅꯨꯄꯥ ꯑꯣꯏꯕ? ꯁꯤꯕꯨ ꯍꯧꯅꯔꯤꯕ? ꯏꯔꯤꯛ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯈꯣꯟꯖꯦꯜꯗ, ꯑꯁ ꯀꯞꯄꯤꯅꯦ ꯀꯥꯏꯅ, ꯌꯥꯝ ꯄꯛꯇꯦꯀꯣ? ꯈꯔꯁꯨ ꯄꯛꯅꯕ ꯀꯞꯄꯣ, ꯀꯞꯀꯦꯅ ꯀꯞꯄꯗꯤ꯫ ꯀꯩꯅꯣ, ꯅꯪ ꯅꯨꯄꯤ ꯈꯣꯟꯖꯦꯜꯒꯁꯨ ꯁꯥꯕ ꯍꯩꯕ? ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ, ꯅꯪꯁꯦ ꯅꯨꯄꯤ ꯁꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯣ꯫ ꯅꯪ ꯃꯌꯦꯛ ꯁꯦꯡ, ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯌꯥꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯤ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯨꯍꯣꯡꯉꯛꯏꯁꯦ? ꯅꯪ ꯉꯁꯥꯏ ꯑꯩꯅ ꯃꯥꯗꯣꯞ ꯃꯌꯥꯏꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯕꯗꯤ ꯅꯪ ꯈꯪꯒꯗꯕ꯫ ꯂꯨꯍꯣꯡꯕꯒ ꯈꯨꯗꯛꯇ ꯆꯥꯏꯅꯤ ꯈꯪꯗ꯭ꯔꯤ꯫ ꯑꯣ, ꯆꯥꯛꯏꯗ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯍꯧꯗꯕꯁꯦ꯫ ꯑꯩꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯃꯣꯏꯁꯦ ꯋꯥꯔꯛꯂꯒꯦ ꯈꯜꯂꯕ ꯃꯤꯀꯨꯞꯇ ꯀꯩ ꯅꯨꯃꯤꯠ ꯇꯧꯔꯛꯏꯁꯤꯕꯣ? ꯅꯨꯄꯤ ꯁꯥꯔꯒ ꯑꯩꯒ ꯂꯨꯍꯣꯡꯂꯒ ꯑꯩꯕꯨ ꯑꯃꯨꯛ ꯀꯥꯏꯍꯧꯔꯤꯁꯤꯕꯣ? ꯑꯩ ꯅꯨꯄꯥ ꯅꯠꯇꯦ, ꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯑꯩꯅ ꯅꯨꯄꯥ ꯁꯥꯗꯨꯅ ꯀꯣꯅꯨꯡꯁꯤꯗ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯑꯩ ꯏꯔꯤꯛꯈꯣꯝꯕ ꯅꯠꯇꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯤꯡꯅꯤ꯫ ꯑꯩꯗꯤ ꯏꯔꯤꯛ꯫ ꯃꯩꯔꯥꯕ ꯌꯥꯝꯅ ꯉꯛꯅ, ꯅꯪ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤꯅꯤꯀꯣ? ꯅꯪ ꯅꯥꯏꯗꯣ ꯁꯦꯡꯇ꯭ꯔꯤꯛ ꯁꯦꯡꯂꯦꯀꯣ? ꯑꯩ ꯅꯪꯁꯦ ꯊꯥꯖꯕ ꯉꯝꯗꯦ꯫ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ꯫
ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯅꯤ, ꯑꯩꯒꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯗꯤ ꯑꯩꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯒ ꯂꯨꯍꯣꯡꯂꯕꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜꯗ ꯀꯔꯟ ꯆꯠꯀꯦ ꯍꯣꯠꯅꯕꯤꯌꯨ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯃꯤꯠ ꯆꯣꯏꯔꯝꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩ ꯃꯤꯒ ꯆꯥꯛꯂꯨꯛ ꯑꯃꯠꯇꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯏꯔꯤꯛꯇꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯅ ꯇꯨꯃꯤꯟꯅ ꯂꯩ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯐꯥꯗꯦ꯫ ꯑꯦꯔꯥ, ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯥ? ꯑꯩꯒꯤ ꯈꯟꯖꯕ ꯊꯣꯛꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯔꯝꯅꯦ, ꯑꯩꯅ ꯉꯥꯎꯕ ꯅꯠꯇ꯭ꯔꯦ꯫ ꯃꯥꯅ ꯑꯩꯕꯨ ꯉꯥꯎꯍꯟꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ, ꯑꯩꯅ ꯏꯁꯥꯅ ꯉꯥꯎꯖꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯦ ꯐꯃꯨꯡꯗ ꯐ꯭ꯔꯥꯡ ꯂꯥꯎꯅ ꯆꯣꯡꯈꯠꯈꯤꯕ꯫ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ꯫ ꯄꯥꯔꯤ ꯃꯩꯔꯥꯕ ꯑꯃꯗꯤ ꯏꯔꯤꯛ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯔꯤ ꯃꯩꯔꯥꯕꯗ ꯏꯔꯤꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝꯗꯣ ꯀꯟꯅ ꯍꯥꯏꯔꯤ꯫ ꯂꯣꯏꯔꯛꯄꯗ ꯄꯥꯔꯤ ꯏꯔꯤꯛꯇ ꯌꯦꯡꯗꯨꯅ, ꯏꯔꯤꯛ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯣ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅꯣ ꯈꯪꯉꯤ? ꯏꯔꯤꯛ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤ ꯍꯥꯏꯌꯨ, ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯍꯥꯠꯈꯤꯕꯗꯣ ꯀꯅꯥ? ꯃꯩꯔꯥꯕ ꯏꯔꯤꯛꯀꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕꯤꯔꯛꯏ꯫ ꯄꯥꯔꯤ ꯇꯞꯅ, ꯃꯖꯥꯏꯕꯨꯡꯉꯣ ꯑꯍꯜ ꯅꯣꯡꯂꯦꯟꯅꯤ꯫ ꯃꯩꯔꯥꯕꯅ, ꯃꯥꯅꯤ, ꯑꯩꯒꯤꯅ ꯏꯌꯥꯝꯕ, ꯅꯪꯒꯤꯅ ꯅꯇꯩ ꯅꯣꯡꯂꯦꯟ, ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ꯫ ꯅꯪꯒꯤ ꯏꯃꯥ ꯄꯥꯕ ꯏꯆꯦ ꯈꯛꯇ ꯅꯠꯇꯦ, ꯃꯥꯅ ꯍꯥꯠꯄ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗ ꯇꯥꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ, ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯃꯌꯥꯝ ꯑꯁꯦ ꯀꯅꯥꯝꯇꯅ ꯇꯧꯕ ꯅꯠꯇꯦ, ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯅꯣꯡꯂꯦꯟꯅ ꯇꯧꯕꯅꯤ꯫ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯐꯥꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯊꯣꯛꯄꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯕ ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯃꯜ ꯇꯥꯡꯅ ꯌꯣꯟꯕꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯥꯕꯅ ꯈꯪꯂꯛꯈꯤ꯫ ꯅꯪꯒꯤ ꯄꯥꯕꯅ ꯈꯪꯂꯛꯄꯗꯒꯤ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯗ ꯇꯝꯈꯤ꯫ ꯃꯇꯝꯗ ꯅꯪꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯇꯦ, ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯅꯪꯒꯤ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯃꯇꯝꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯅ ꯈꯨꯗꯤꯡꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯇꯨꯅ ꯌꯥꯝꯕꯨꯡ ꯃꯁꯥꯃꯛꯅ ꯆꯠꯇꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯔꯤꯛ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯈꯤ꯫ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯄꯨꯝꯕ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯈꯪꯅꯕ ꯍꯣꯠꯅꯩ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯃꯔꯤꯅꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯗꯣ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯑꯋꯥꯕ ꯄꯥꯎ ꯑꯝꯇ ꯇꯥꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯍꯥꯏꯕꯕꯨ ꯅꯣꯡꯂꯦꯟ ꯃꯥꯒꯤ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯤꯕꯗꯨ ꯃꯄꯥ ꯅꯠꯇꯦ ꯑꯇꯣꯞꯄꯅꯤ ꯈꯪꯂꯛꯇꯨꯅ ꯃꯤꯁꯛ ꯑꯗꯨ ꯊꯤꯅꯕ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯅꯣꯡꯂꯦꯟ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯑꯃꯨꯛ ꯆꯠꯊꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯃꯥꯒꯤ ꯃꯤꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯩꯃꯥꯏꯗ ꯇꯨꯞ ꯇꯨꯞ ꯍꯥꯏꯗꯈꯤꯕ꯫ ꯃꯇꯧꯗꯨꯗ ꯅꯣꯡꯂꯦꯟ ꯉꯛꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯏ꯫ ꯎꯔꯛꯏ ꯅꯥꯛ ꯌꯦꯠꯇꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯇꯦꯟꯖꯩ ꯃꯔꯨꯝ ꯃꯌꯥꯝꯗꯨ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯂꯦꯟ ꯁꯠ ꯃꯁꯥꯗꯨ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯒ, ꯏꯌꯥ, ꯉꯁꯤꯁꯨ ꯐꯩ, ꯑꯗꯨꯕꯨꯗꯤ ꯅꯁꯥꯅ ꯅꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯂꯩꯔꯝꯕ ꯅꯣꯡꯂꯦꯟꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯗꯨꯞ ꯗꯨꯞ ꯇꯥꯗꯨꯅ ꯂꯩꯈꯤꯕ꯫ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯕꯗ ꯉꯁꯥꯏꯗꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏꯗꯨ ꯇꯞꯅ ꯇꯞꯅ ꯅꯣꯡꯂꯦꯟꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯅꯣꯡꯂꯦꯟ ꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ, ꯑꯇꯣꯞꯄ ꯃꯩꯔꯥꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯌꯥꯝꯕꯨꯡ, ꯉꯛꯄ꯭ꯔꯥ? ꯅꯅꯥꯎꯅꯤ꯫ ꯅꯣꯡꯂꯦꯟ ꯌꯥꯝꯅ ꯉꯛꯅ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯎꯗꯨꯅ ꯂꯥꯡꯗꯨꯅꯇ ꯂꯩꯕ ꯅꯥꯏ ꯑꯃ ꯇꯥꯏꯗꯕ ꯅꯪꯅ ꯀꯔꯝꯅ? ꯌꯥꯝꯕꯨꯡ, ꯑꯩꯁꯦ ꯃꯩꯔꯥꯕꯅꯤ, ꯃꯩꯔꯥꯕ, ꯁꯛꯂꯣꯟ ꯅꯥꯏꯕ ꯃꯩꯔꯥꯕ꯫ ꯇꯥꯆꯧꯒꯨꯝꯕ ꯐꯠꯇ ꯂꯧꯁꯤꯡꯗ ꯑꯄꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯉꯥꯎꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯂꯩꯕꯅꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯀꯨꯞ ꯑꯁꯤꯕꯨ ꯌꯧꯔꯛꯅꯕ꯫ ꯌꯥꯝꯕꯨꯡ, ꯉꯁꯤꯗꯤ ꯌꯥꯝꯕꯨꯡꯅ ꯁꯥꯟꯅꯔꯝꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗꯨ ꯅꯅꯥꯎꯅ ꯂꯣꯏꯁꯤꯟꯖꯕ ꯇꯥꯔꯦ꯫ ꯏꯌꯥꯝꯕ ꯑꯣꯏꯗꯨꯅꯁꯨ ꯄꯥꯞꯅ ꯊꯜꯂꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯅꯍꯥꯛꯇꯤ ꯅꯅꯥꯎꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯁꯥꯎꯅ ꯊꯨꯅ ꯌꯥꯡꯅ ꯅꯣꯡꯂꯦꯟꯒꯤ ꯃꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯈꯤ꯫ ꯅꯣꯡꯂꯦꯟ ꯃꯥꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯗꯈꯤ꯫ ꯃꯩꯔꯥꯕ ꯑꯃꯨꯛꯁꯨ, ꯏꯔꯤꯛ, ꯄꯥꯡꯊꯣꯛꯏ, ꯅꯪꯅ ꯄꯥꯡꯊꯣꯛꯅꯤꯡ ꯈꯨꯗꯤꯡ ꯅꯄꯨꯔꯣꯏꯕ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯏꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯂꯦꯟꯅ ꯃꯩꯔꯥꯕꯅ ꯀꯥꯎꯔꯛꯄꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯅꯣꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯊꯕꯠ ꯀꯛꯈꯤꯕ꯫ ꯏꯔꯤꯛ ꯁꯥꯎꯅ ꯀꯞꯇꯨꯅ, ꯁꯤꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯍꯛꯆꯥꯡ ꯁꯥꯟꯅꯄꯣꯠꯅꯤ ꯈꯟꯗꯨꯅ
ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯥꯟꯅꯕꯤꯈꯤꯕꯒꯤ ꯑꯃꯨꯛꯁꯨ ꯊꯥꯡꯁꯥꯡꯗꯨꯅ ꯁꯠ ꯌꯥꯟꯁꯤꯜꯂꯒ ꯁꯤꯅ ꯄꯟꯊꯧꯒꯤ ꯂꯃꯟ, ꯁꯤꯅ ꯏꯃꯥꯒꯤ, ꯑꯗꯨꯒ ꯁꯤꯅ ꯂꯥꯟꯖꯗ꯭ꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ. ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛꯇꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯛꯏ. ꯅꯨꯃꯤꯠꯇꯨꯗ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯅꯣꯡꯂꯦꯟꯕꯨ ꯐꯥꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯃꯛꯅ ꯃꯌꯥꯝꯕꯕꯨ ꯍꯥꯠꯈꯤ. ꯇꯝꯈꯤ ꯃꯌꯥꯝꯕꯅ ꯇꯧꯈꯤꯕ ꯊꯕꯛ ꯄꯨꯝꯕ ꯃꯤꯌꯥꯝꯗ. ꯃꯁꯥꯒꯤ ꯃꯇꯧꯗ ꯄꯦꯜꯂꯕ ꯆꯤꯡꯂꯦꯟ ꯁꯅꯥ ꯊꯤꯟꯊꯕ ꯇꯧꯗ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯈꯨꯗꯛꯇ ꯅꯤꯡꯊꯧꯐꯝ ꯍꯥꯞꯈꯤ. ꯄꯥꯔꯤ ꯑꯃꯗꯤ ꯊꯦꯝꯕꯤ ꯑꯅꯤꯁꯨ ꯃꯩꯔꯥꯕꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤ. ꯆꯥꯎꯔꯦꯜꯕꯨꯁꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯏꯔꯦꯛ ꯑꯅꯤꯅ ꯂꯧꯔꯨꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ.